Manipur University ki isuga mari lenana mahairoilup taruk na Manipur pumbada kaukiba pung nifunipan ki general strike na tampake miyam ki punsida chauna akaiba pikre. Ahing nongyai da changsinduna MU da mi fami pun chathakiba adu law and order ngakna ba tawkibani thamoina yaningda tawkibani thodok adugi damak nungai taba fawi haina chief minister na ningam da ba phongdokre. September 18 da pangthokani hairiba ADC Chandel gi chairman khanbagi election asi Manipur banna maram oiraga matam khara sangdok piu haina All Tribal Rights Protection Forum Manipur na lenga ki pukning singsilakli. Amasung Ukrul district ki Talui village ta laiba primary health center athubada community health center gi thakta on khatnana bahonaragani haina health minister L Jayantkumana Talui khun gi miyam da thajaba pikre. Mayam bu khurumjari adom yengbiri basi impact news ni ai pinki okramna pungja sifawbagi maroiba pausing miyam da pizari. State asida ban blockade amadi general strike Tauman bana maram oiraga chahi kharagi mamangdagi Manipur da lairiba mahairoi loop sing yauna tongan ba loop sing na ban blockade amadi general strike ki khongjang leplasi haina appeal tawba yauna demonstration kaya tawba laikhrabasu handak Manipur University ki issue asiga mari lainana mahairoi loop taruk na Manipur pumbada kaukhiba general strike asidadi mapung fana saugatpa ki mami chauna tari. State asida mahiroi lup taruk na kaukiba general strike aduna maram oiraga state asigi mafam ayambada amadi greater Imphal gi area da lanai passenger ki gari amata chenadre district and assembly constituency masel gi marakta chen ba passenger gari amata chenre ana ayek dharma karma chataba yadaba lanai gi aruba thabak chatpa miyoi singnatana lambi sorokta mi amata chanakhide nongmagi chara tanana ba potchai Thaduna yonba miyoi khara natana mapung oiba kaithel sing yauna pauna amadi thangkal kaithel gi dukan amata thong hangna khide private school amata thok hangna khide mahiro sing school kana khide Manipur lengak amadi lengak ki makha da leiba loisang sing gi makok thongba luchingba singna school college ana laing sang yauna office khuding mak thong hangna na ba amadi staff khuding mak karak na ba thokiba yathang matung ina government ki school amadi college ki oja sing karak labasu mahiroi amata karak khide Lenga ki tongan ba office sing thong hangduna staff sing kana rakhi lenga ki yathang ki bana maram oiraga school college amadi office sing ki oiriba fibam ga mari leinana paw loba chatlubada pawmi sing da fawba school college amadi office sing ki staff sing na kana gi ayaba yauraga video coverage tawribano haiba wafam sing thamlakhi Manipur University ki wathok asiga mari lainana tongan ba department singi oiba amadi mahairoi kaya fakhraba matungda ngarang numidang dasu Imphal West Police na MU gi MEMS ki director oiriba Professor Ibohal Professor Ojiten GP Women College ki assistant professor W Ramesh amadi All India Radio ki news reader oibata natana LMS Law College ki ojasu oiriba Sapam Dilipu fakhre hairi Aduma puhariba oja mari asi kari maram gi damakta phakibano haiba adu hauzik faubadi khangbangamdri ningsing bayabadi police na mamangda fajin kiba oja amadi mahairoi khara MU da irang thokali haibagi maralda kaisum sangda thajin khrabani Pung nifunipan ki general strike na maram oiduna Bisnupur district tasu mausa ki fibam da chauna akaiba pikhi Manipur lenga ki maikai degi school college office amadi transport service tawgada bani haibagi akanba wafam leirabasu lambida mi chatnabagi chang yamna nemki lenga ki school thong hanglabasu mahairoi amata kana rakhide office ta staff natana miyoi amata lakna khide Nambol Bisnupur amadi moirangi maru oibe dukan amadi kaithel amata kana khide loinana general strike manungda pamdaba thodok thoktana ba mafam khudingda police na cheksinna ngaksen khi Kakching Hianglam Wabagai Lamkhai Kaithel Mayang Imphal Wangoi Samurau Lakshmi Bazar na chingba mafam kaya dasu bangi mami chauna taduna lambida passenger gari sing chenakhide loinana bank singsu thonglona khi
General strike asina maram oiduna Thobal district su miyam gi mahusa gi fibam da chauna akaiba pikre Manipur lenga ki maikai degi school college office amadi transport service tawgada bani haibagi akan ba wafam lairabasu lambi da mi chana khide lenga ki school sing thong hanglabasu mahairoi lakhide office ta staff natana mioi amata lakhide Thobal wangjing yairipok lilong kaithel sing mi kana khide dukan sing thong lo nakhi Chathariba general strike manungda pamdaba thogdok thoktanaba mafam khudingmakta pulisna cheksinna ngakseli Manipur lengakna thabak thauram khudingmakta Delhi gi yaka amagi makhada thabak tawbana MU gi wathok asi thoglakpani miyam gi apambagi mayokta lengakna thabak tawrakpana kauriba general strike asi pulisna loop ki thomi sing fajinba namphuda dukan hanganba gari chelhanbana miyam gi ihau loisin bangam loi lenga ki matau asina miyam da ihau asi hena chauthoraknanaba batan tawbani haina lawi mahairoi loop MSU MSF desam KSA suk amasung EMS ki apunba cherol amana hairi Manipur University wathok asigi matangda mahairoi lup taruk na kauriba Manipur pumbagi general strike manungda Manipur police na ngaktuna Imphal gi akoibada leiba oil pump sing thong hangan kre loinana thangal kaithel gi dukan kaya su police na ngaktuna namdana thong hangan ki general strike asida transport department na passenger gari sing Chendragadi permit kakkani hairabasu passenger gari sing lambida chendabadagi lengakna Manipur state transport ki city bus sing Imphal manungda chalanki adubu hairiba bus sing asida tongnanaba passenger di amata lakhide loinana ngasi ban manungda Manipur gi chief minister na pauna kaithel ki dukan sing hangbra haina yengsinki It's not like who the hangan banina. I think some the organization kind of low high bini. A quite the football in a tarina. Carito se bapmentade. I think when a high with the hang bini. I think some the low high seas of Sera, Carito Sera bapmentade. Pungni funipan mahairoi lup taruk na kauriba general strike manungda news ki makhada DEL EDG exam thagadoriba candidate singi oina komthok pinanaba All Manipur Recognized Private Schools Welfare Association Imphal Manipur na cherol amada hairi Manipur University da ahing nongyai da changsinduna mifami pun chathakibadu thamoina yaningdana tauningda tawkiba thaudok adugidamakta nungaitaba fawi haina chief minister na ningamda phongdokre loinana nimut adugi thaudok aduda sokiba miyoi singi awaba nungaitabada thamoi sokna sarukya jari haina thamkre ngasi Manipur Tourism Department na sinduna Marging Polo Complex da pangthokiba World Tourism Day gi thauramga mari lenana mahaki warol pibada chief minister na khudong chabalauduna wafam Fongdokibani Chief Minister na Fongdokibada Lamdam Asibu Lengakpagi Achauba Thaudang Puba from Puri Pupairubana Thamoina Yaningdaba Tauningdaba Lairabasu State Asigi Law and Order Ngaktaba Yaraktabana MU da Security Force in Thazinduna Mifami Puntokibani Mifam Puntawi Hairabasu Chana Pathap Amagi Makada Nupi Police Amadi Magistrate Sing Yauna Chathakibani Haina Fongdoki Tourism and the Digital Transformation haiba wafam asida yumfam oiduna pangthokpa World Tourism Day gi thauram aduga mari lenana Chief Minister na lamdam asida malem gi lam koiba kaya lakhan gi hairabadi miyok michan fajaba yamna mathau tai amadi tangdu laita ba mafam ama oihanna haibasi yamna maru oi haiki Mahakna Makhatana, Mamangi Chahida, Manipurda, Malem Gilam Koiba Lakpaki Changyam Ki Adubu, Handaki Chahi Asida, Tongan Be Ihosing Amadi, Banna Chingba Tauba Asina, Lam Koiba Sing Lakpaki Chang Hantare Haiki Bagalunana, Masida Mangjari Basi, Aikoi Kaktani Haina Fongdoki. Hantak Chahi Asidagi, Maugi Flower Festival Su, Sangai Festival Gi Manung Channa Yauragani, Lengak Asina Chingtam Mari, Naksina Bahotna Duna Lakli Hainasu, Chief Minister na Fongdoki Bagalunana. Chimbal Thongda Chingtam Nungsina Hangadabani, Manipur Kaiba Yaroi Haina, Laupa Kakna, Kanaba Fangloi, Tamoi Yana Ragabu Karigi, Manipur Machet Tagadoribano, Chinda Kak Laubagim Hota, Ladiba State Lengak Asida, Mateng Pangbiu, Lengak Asigitung in Biu, Manipur Kaidaunungda Kairo Haiba Wafam Tamki.
यूनिवर्सिटी की कम्युनिटी ना नुंगाई तिरिबा मधु आइंगोंड सु मधु सबचाना नुंगाई तबगी फील तवे आई मधु की दमक सोई रिग्रेट आई के माइकई दगे आई मधु आई रिग्रेट तवे तबुदबु चीफ मिनिस्टर म ओइबगी होम मिनिस्टर म ओइरुबगी फम पाइरुबना लॉ एंड ऑर्डर दो तंगाई फदना मेंटेन तौनन बहना बदा तंगाई फदना तौगिबनी मदैद कनागुमगी थमोई नुंगाई तब सोकपा यूनिवर्सिटी की कम्युनिटी यावरगसु मधु की दमकसु आइसु शेयर तौरी हाइजना आई मधु आई थमजगे अखोई बन ब्लॉकेट की पोस्ट अखोई टॉक अच्छी हाइजना आई अपील तौजबने दो ngasisu do mayam khara gaidi respond towe हाउ पम हांगे दुकान सिंग अयाम हांगे डिस्ट्रिक्ट का मी चनब खोनब ऑफिस का अयाम तवे मयाम से दुम काबियो मोगी इशूदुबु नाथैब नते मोगी इशूदुबु यानिंगदब नते नोम सुब चलौदबद सरा हेनब फैमिली मयाम अमले नाकलमरोमदा परजागी कन्वेनर इरेंद्रोना लुचिंगदुना पार्टी असिगी थौमी सिंगना प्राइम मिनिस्टर नरेंद्र मोदी चीफ मिनिस्टर बिरेन वीसीएपी पांडे अमदी वाइस चांसलर इंचार्ज जुगिंद्रोगी फोटोदा येरुमना थोमदुना खोंजंग चंगसिनख्रे ngasi thangmai banda changsin khiba khongjang asiga mari leinana इरेंद्रो नहाई एमयू की वीसी इंचार्ज ओरिबा प्रोफेसर के जुगिंद्रो की गारीदा माहिरोय सिंगना येरुम अनी खक थोमलई हाइबगी मरालदा एफआईआर पालगा पुलिस न ओजा अमदी माहिरोय सिंग फाजिनदुना कैसिन सुंगदा थमजिनबा अदुगी मायोक्ता ngasi khongjang asi changsinbani मियामना पामलिबा अपाम्बा असि फंगद्री फाउबा पार्टी असिना मियामगा लोइनना खोंजंग कया चंगसिन खिगनी हाइखी मणिपुर यूनिवर्सिटी के कैंपस ता सिक्योरिटी फोर्स ना अहिंग नोंगयाई द चंगसिनदुना ओजा अमदी माहिरोई फाजिन खिबगी थवोंग फेडरेशन ऑफ गवर्नमेंट कॉलेज टीचर्स एसोसिएशंस मणिपुर फेगोक्ताना चेरोल अमदा अकनबा मओंगदा यानिंगदबा फोंगदोरकली लोइनना यूनिवर्सिटी असिदा नॉर्मलसी पुरकननबा मरी लेनबा सिंगना फाजिन खिबा माहिरोई अमदी ओजा सिंग अथुबा मतमदा कंडीशन अमता यावदना थादोकदबनी हाइना चेरोल असिना मखातारी था खरगी ममांगदगी पांगथोकपा ngamdana laklaba autonomous district council chandel gi chairman khanbagi election tha se ki tang kun mapan da pangthoknana ba manipur lengak na matam leblakhiba asi hojik chathariba manipur banna maram oiraga nomination toba yauna atai thabak thoram singda matam fangdabagi khudong chadaba khara leigadabana matam khara sangdok piyo haina all tribal rights protection forum manipur na lenga ke pokning chingsilakli Nagaram da laiba All Tribal Rights Protection Forum Manipur ki office da paumi sing unabada forum asigi president Joseph Rongmai na phongdoki bada political crisis na maram oiraga pangthok tana lairiba ADC Chandel ki election bu tha asigi tangkun mapan da pangthok na ba Manipur lengak na matam lepkiba asimak birena luchingba Manipur lengak pu thagatli thorang asina matang kayadagi मतम कयादगी डिस्ट्रिक्ट असिगी एडीसी चेयरमैन लेतबगी अवाबा मियामना थेंगनरंबा अदु कोकपा ngamlagani अदुबु लेंगाकना नुमित असिदा इलेक्शन तौबा हैबसी हौजिक मणिपुर यूनिवर्सिटी गा मरी लेनना चथरिबा मणिपुर बनना मरम ओइरगा खुदोंग चादबा खरा थेंगनरगनी अतेनबा मतमदा इलेक्शन की नॉमिनेशन तौबा अमदी अतै थबक थौरम सिंगदा चाउना अवाबा मायोकनबा याना लेरे मरम अदुना हाइरिबा एडीसी चेयरमैन की इलेक्शन असि मतम खरा यैथरगा पांगथोकनना बहोनबियु महाकना मखा तारदुना नाकल अमरोमदा चुरचानपुर अमदी सेनापति की ऑटोनोमस डिस्ट्रिक्ट काउंसिल की चेयरमैन की इलेक्शन सु हौजिक फाउबा पांगथोकपा ngamdana लेरिबनी यारगदी एडीसी चांदेल की चेयरमैन खनबगी इलेक्शन पांगथोकदबा नुमित अदुमक्तदा चुरचानपुर अमदी सेनापति की चेयरमैन खनबगी इलेक्शन सु पांगथोकपियु लोइनना एडीसी की चेयरमैन खनबगी इलेक्शन असि इम्फाल खक्ता पांगथोकपगी महुत्ता मसा मसा की डिस्ट्रिक्ट हेडक्वार्टर द लेबा एडीसी भवन सिंह द ओइना पांगथोकनना बहोनबियु हाइनसु अपील तौरकली चेयरमैनशिप इलेक्शन से अखोई यामना थगचई पब्लिक सिंगी ग्रीवांसेस से येंगबिरगा मखोई मतम चाना कन्हौबसी याम पामे अदुबु हौजिक बन नुंगबन लैबनिना नॉमिनेशन फाइल तौगदबा अदगी अतोप तोप प्रोसीजर मयाम से तौगदबा लैबनिना मतम से कितंग संगदोकरमगदी हेना फगद्रा हाइबसे अखोईगी मेकैदगी फोंदोक चनिंगे पेंडिंग लेरिबा चुरचानपुर and then sinapati gisu on the same data lokhat piragadi hena nuaigani haibase akhoi gi mekai dige phungduk chani chairmanship election se
Chaghaugi geographical indications file taubada matik chaba loop oide haina Northeastern Regional Agricultural Marketing Corporation Limited ta geographical indications registry GIR Government of India na tharakpa report adu lotsenduna miyamda minamle haina akom loop na fongdurakli ngasi akom loop ki lamfelda leiba office da pangthokiba press meet amada loop asigi organization secretary Santaluwang na wafamasi fongdokibani mahak na hai report adu Neramek haiba marketing agency asina GIR da chakhaubu GI file tawkhibaki paukhum oina GIR na haukiba August ki kunmathoi da tharakhibani adum oinamak hairiba loop asina MOBC department ki makhada leiba former producer organization bu pau amata pidana losillaga thami haibasi fongdokhi maram aduna ngarang Neramek na pangthokiba press meet aduda miyambu minamle haina fongdokhi Competent authority or GI registration je man amu kamaini irakeda point number 10 is the internal watchdog mechanism to be set up by the producer sige hek makhas the yariba give detail of inspection structure if any to regulate the use of GI in the territory to which it relates. The inspection structure should be strengthened with an independent neutral agency. Point number 10. She is a command of the Neramek Hariba, a marketing corporation, inspection structure form Tony comprised of Kanakana Yauni Aikanda, Moy Masazom Goyoxele. As a party moinago inspection party moina sigi kan si point me amse nera me clarify to driba point ni clarify to the bagi point sigi matang da loina to ganda go masigi GI application nera me ki GI application je competent authority na reject to ra bagu mane Ukhrul district ki Taloi village talaiba primary health center athubada community health center ki thakta on khanana bo honoragani haina health minister L Jayantkumar na Taloi khungi miyamda thajaba pikre wafam singarang Jawaharlal Nehru Manipur Dance Academy Imphal na Taloi Raisang Youth Club amasung United All Committee Social Uplifters Kanglei Park Manipur Yunak Shuga Khusam Naduna Taloi Raisang Youth Club ta numitini gi oiba Festival of Tribal Dance and Music haudokpagi thoramda minister na fongdokhibani Unity is diversity haiba thimda pangthokpa festival adu haudokpada minister na makhata na fongdokhibada Taloi khulda health sector fagat hanaba Hauzik Lairiba Primary Health Center asi Lakliba October tha faubagi manungda Community Health Center ki thakta on khananaba cabinet ta pukhatlagani haina fongdokhi loinana art and culture gi thausu puriba minister asina makhata na hai Manipur da khunda minariba furup kanglop khudingmak amatani haibasi isa gi culture da yauriba nonggi oiba wahanthok asina mayek sengna utli maram aduna lairik ningthina haiba amasung sana khotnabana aikhoi masen gi marakta khetnaba leite haiba gi utpa ngamgani loinana isa gi nat amasung culture yokhananaba forum natraga museum gumba ama thamba mathau tare haina su fongdoki festival aduda GN Manipur Dance Academy gi artist singna saruk yaduna tangkhul amasung maitei gi tongan ba makhal gi nat ki oiba isai amasung jagoi sing utki festival aduga mari lenana pangthokpa free health camp amadasu minister na changduna awat apa sing yengsinki loinana differently able persons singda Khusinanaba wheelchair amasung hidak lang takharasu minister na Taloi Raisang Youth Club ki thaumi singda khusinaramki Isagi identity among Kanabadakali and for that we need to develop our own culture. Karamba culture no. This culture was aina semanati. Mashi show to them Maklagi Sigi Jagoyi cultural activities Taloi Hojilay Prajam semanati. This culture is something which has been inherited by us from our forefathers. Amagi marakta toina unanaba, toina kanganaba, toina wadi sanaba, bakli forum hum piva. Madina maramodana koise culturally integration piva. Integration habits, of course, I don't like this type of word integration. Integration harigidi tongan bakli pot and punjin of integration going. Adinata, I know. Madidi hen of us of the Akoi Amata or a may and the Kangan of have say, she didn't for Matang size the break amalosake break ki matungda puwariga sagonariba Manipur gi Laisang Hidenbu anoba tourist spot ama oinanaba miyamda lakliba September kuntra da sinaragani haibagi pau amadi Manipur amasung malam gi tongan be ipau sing puduna laksage Impact News pu mieng taduna lebiu Mayamba mukana taram nokchari bulletin asiki makhata ba pau miyamda pizari Puwariga sago nariba Manipur gi Lisang Hidenbu anoba tourist spot ama oinaba miyamda lakliba September kuntra da sinaragani haina
Leisang Hidden Protection and Development Committee ki founder member El Romesh na hairi hiram asigi matangda committee asige impact news ko unabada mahakna makhata na hai Manipur asi lam koiba lakpa singi khwaidi ki nungaiba mafam amani hairabasu Imphal gi anakpa mafam singdadi miyam gi pothafam asi yamna laitri Maram asidagi committee asina lamdam asigi puwari gi masak kanbaga loinana lam koiba miyam gi pukning singsinanaba MU gi main gate tagi lilong fawbada leiba kilometer 3.5 sangba Leisang Hidden gi mafam asi semgatpani hiram asida committee na semgatliba asida Manipur lengak nasu mateng pangbiyo haina appeal tawrakli Bachana masabu thabak pijaba ngamnabai pandamda hariba tourist spot ama oina chu khoi lakliba tang kunthra lamyan vi rapot ki ningsing thorom masiga loina na khoi pangthok sagadabani adu hariba jaga si yam historical oiba jaga oiba adu heritage site ama oibanina chide lam koiba lakpa amadi iram da miricha khuding mangna su amokai thadabiganu yam luna na thamnaba Manipur kangla gi mathangda ani suba yamna maru oiba khogi laifam lel ama oina su leiriba jaga oibanina hariba jaga si luna na thambada adom chochwa cooperation PBU haiduna nongluna thamjari Puwariga sagonariba Leisang Hidden gi anawba tourist spot asigi phajaba masak adudi miyamna September gi tang 30 dagi uba phanglagadori Manipur lenga ki makai dagi anawba tourist spot asi semgatpada kari ahenba mateng panglakpage haiba dudi yengminaba tari Impact News ki damak camera person KK ga loinana paudam jariba isa elangba musuk Leisang Hidden Manipur Alliance for Child Rights MACR na chai khudingi lanthokpa MACR Child Rights Award chai asigi oina Churchanpur gi senior SP Kavif K IPS Senapati gi SP M Pradeep Singh IPS amadi ISTB ki reporter N Sana Chaubada piragani haina cherol amada hairi loinana hairi ba award asi lakliba September 18 gi ayuki pung 10 taba matamda Chingmairong da laiba Tribal Research Institute TRI da lanthokani hairi Thasigi haukiba kun mangada More Ward number 2 da laiba Indo-Myanmar Labor Union ki office manakta IET thanamba ki thawong adubu yaningda ba phongdoktuna rally chatkre rally adu union asina sinduna More town gi akoibada chatki tungda khongchat asi union asigi office ta panthungfam oikhi Union asigi President Kakam Haukipna bom thamlamba ki thawongbu akanba maongda yaningda ba phongdorakhi labor singda bom gi lang thakpa tawbiganu thodok asida chenaba sing athubada lengak na faduna chairak pibiyu asigumba thawong asi matungda amuk hanna tawbiganu hairi Day 25 ayukda labor union office mamang da bom thambase akhoi labor union janingdre karigumba ado bom pokhare di akhoi labor singsi loina sigani nimit khureng chara tanba akhoi da sigumba tawbiganu haina mayamda khanganjare Haujikta phangba paw amada Imphal West Police na Chingmeirongi mafam amadagi fakhiba MU gi MIMS ki director oiriba Professor Ibohal Professor O Jiten GP Women College ki Assistant Professor W Romesh amadi All India Radio gi news reader oibatanatana LMS Law College ki ojasu oiriba Sapam Dilip ngasi numidang thadorakre hairi makhata papaw English singaniga supna tara tareta pangthokiba taramatoi suba Manipur Legislative Assembly ki election ga mari leinana Khetrigao constituency ki BJP candidate Nahakpam Indrajit Singh na mahaki nomination paper manungda affidavit file da ahangba column yauki haina constituency asigi INC ki mirep MD Amin Shahana thankalakhiba election petition adu High Court of Manipur ki Justice KS Nobina Luchingba bench amana maintainable oi haina order thokre Theater ki lamda saknairaba warepanabada Ministry of Social Justice and Empowerment na National Vayoshrista Samman English singaniga supna taranipan National Award for Senior Citizens pirakle haina theater mirror na hairiba award asi lakliba October amada lebak asigi konung New Delhi da Vigyan Bhavan da lanthokani hairi
एकता परिषद न सिंधुना लाकलिबा अक्टोबर 2 दगी जन आंदोलन इंग्लिसिंग अनिगा सुपना तरानिपान ग्वालियर दगी दिल्ली फाउबा था अमा चुपना खोंगना चटकदौरिबा खोंगचत असिदा मणिपुर दगी मियोय हुंबुद्राना सरुक यागनी हाइना एकता परिषद मणिपुर की चेरोल अमना हाइरी RPF PLA की निफु सुबा मपो कुमोन का मरी लेना लुप असिना ngarang numidang Imphal East की तोंगान मफमदा लुप असिगी सिंबल ओइरिबा स्टार कया थेट क्रे हाइना लुप असिगी असिस्टेंट पब्लिसिटी सेक्रेटरी बंकिमना थादोरकपा चेरोल अमना हाइरी Mapan Super Sector Assam Rifles Thobal Battalion amadi Thobal Commando gi apunba team amana PLA RPF ki sympathizer ani fari hairi faraba mioi ani adudui Khundongbam Sarat Maitai alias Ibo Chauba mahak haukiba September 15 da Hairo ki general area da ki fabani loinana atopa mioi aduna Sirajan Bivi alias Khulakpam Tabab alias Kabo Mahak Yairipokhtagi Thasigi Hauki Batang Kuntarukta Fabani Faraba Mioi Sing Asi Mari Lenaba Police Station da Makhata ba Wahang Pawang Chathari Haina Assam Rifles ki PRO na Thokpa Cherol Amana Hairi Thobal Police Commando Amadi 26 AR na Nupi Police Singaloinana Yairipok Kaithel dagi RPF PLA की overground worker ama fari hairi faraba mioi adudi Sirajan BV alias Tabo BV chahi yankhai taret mapuroiba MD Khiamudin Laifamna Sikhong Khunau dakini hairi faraba mioi adu Yaripok police station da sinaduna case ama laukhatuna makha tana thijin khre haina Manipur police ki PRO gi cherol aman hairi Nakal Amaromda Chirol Asigi Makhatana NAP police station na su WY tablet lising aniga konana mioi ama Pal Hotel dagi fare hairi faraba mioi adudi Syed Adib Hussein chahi kunmathoi apokpa Syed Jalaluddin Kawi Laifamna Lilong Turil Ahanbi mathak dagini hairi hairiba mioi asigi mathakta NAP police station na case amasu lokhale hairi Awang Nongpoki State Khudingmakta Fishery Hana Chawkat Hanana Bapandam Thamli Haina Congress ki President Rahul Gandhi na Fongdorakli All India Congress Committee AICC ki President Rahul Gandhi na Awang Nongpok State Pumna Makta Ngami Singh ki Fibam Fakat Hanana ba Congress ki Fishery Vision Mai Pak na Thabakta Onthok na ba Thaurang Tauri Hairi Masigi Damakta AICC ki Makhada Sem Kiba All India Fishermen's Congress ki Awang Nongpok State Nipan gi Regional Coordinator Oina Habkraba Ningom Bhupenda Maitaina Haikibada Congress President Rahul Gandhi na Awang Nongpok Lamdam gi Ngami Singda Mateng Pangnana ba Thaurang Tawkhibani hairi State level ku 2018 nini chupna lakliba October kuntra mathoi amadi November amada Kangpokpi ki Thomas Ground state level kut committee na sinduna pangthok lagani haina cherol amada khangalakli loinana miss kut contest ki screening na lakliba October gi taret ki ayuk ki pung tara makhai taba matamda ahan ba Manipur Rifles ki banquet hall da pangthokani haina cherol asina makhatari hauzik sanabagi pauda Global Martial Arts Federation GIMAF ki mityek makhada hayeng September gi kunipan dagi October ama fauba Assam ki Sai Sports Nets CC Complex amadi Voksori Phukanani Indoor Stadium da Guwahati da pangthokadoriba 3rd Annual National Martial Arts Games Englishing aniga supna tarani panda saruk yarugadaba Manipur ge team Imphal thadokre sanaroi sing amadi official sing adu North AOC da pullaba matungda GIMAF North East India gi president amadi technical director NG Jit Khuman chana lamthaki hairiba games asida kung fu karate kickboxing muay thai muay boran Bell wrestling yauna tongan ba martial arts sports ki event singda Manipur ki sanaroi nupa nupi punna humbudra manga amadi official tara humdoina saruk yaga dauri
Asian Hockey Champion Trophy Chatliba Chahi asigi October 19 dagi 19 faubada Oman da pangthoklagani. Asian Hockey Federation gi mityang makhada di Oman Hockey Association na yumbu oiduna Sultan Qaboos Hockey Stadium da chathagadaba Champion Trophy asida defending champion India, Malaysia, Japan, Pakistan, South Korea amadi yumbu Oman na lamba taunaragani. Trophy asida India gi goalkeeper oina PR Srijesh amadi Krishnan Bahadur, defender da Harmanpreet Singh, Gurinder Singh, Varun Kumar, Surinder Kumar, Jarmanpreet Singh, Hardik Singh amadi Khadangbam Kothajit, midfielder da Captain Manpreet Singh, Vice Captain Kanguzam Chinglen Sana Singh, Lalit Kumar amadi Sanglakpam Nilakanta Sharma aduga forward Sanaroi oina Akashdeep Singh, Gurjan Singh, Mandip Singh amadi Dilpreet Singh ga loinana Indian team gi head coach Harendra Singh na chathagadoribe Asian Hockey Championship Trophy asida amukhanna champion oinana basaruk yaragani. Tare suba mangsa tabam iboyaima amadi Punyabati Memorial Mixed League come knocked out Kendra Wise Kang tournament ta Singjamai Kendra Kangkhut A semi final jangkre. Ngasi sana kiba tournament asigi ahanba quarter final da Singjamai Kendra Kangkhut A na Singjamai Kendra Kangkhut Bibu Panjal Kuntaret Nipan da maithiba piram laga chatharakliba Kang tournament asigi semi final changbangam ki. Census ki director M Hari Krishna IAS amadi mahaki imung manungi sentang makhada Chinga mathakta leiba Nandaibam Laikai gi kangsangda chatharakliba Kang tournament asida Manipur gi tongan ba Kendra Singh deki lakpa Kangkhut tara marina group mari thokna Khaidoktuna league match singda lamba tauki Manipur Kang Association gi mityang makhada Singjamai Kendra Kangkhut na sinduna chathariba Kang tournament asigi hayeng sanagadaba anisuba quarter final da Wangwai Kendra Kangkhut amadi Thongju Kendra Kangkhut anina lamba taunoragani. Captain S. Ingo amadi S. Nalini Devi Memorial MU Inter-College Handball Tournament thasigi October 5 dagi 3 faubada pangthoklagani hairi. MU Sports Committee gi mityang makhada Biramangol College Sawombung na sinduna pangthokadaba Men's and Women's Tournament asida saruk yaningba college singna October 3 faubada akupa marol khangalakpa yagani haina tournament asigi organizing secretary na thadorakpa cherol amana khangalakli. Aroibada bulletin asigi headlines amuka hanna miyamda thamjari. Manipur University ki issue ka mari lenana mahiroi lup tarukna Manipur pumbada kaukiba pung nifunipan ki general strike na tampaki miyam ki punsida chauna akaiba pikre. Ahing nong yai da changsin juna MU da mi fam pun chathakiba adu law and order ngakna ba tawkibani thamoina yaning da tawkibani thaudok adu gi damakta nungai taba fawi haina chief minister na ningam da ba phongdokre. September 18 da pangthokani hairiba ADC Chandel gi chairman khanbagi election asi Manipur banna maram oiraga matam khara sangdokpiyo haina All Tribal Rights Protection Forum Manipur na lenga ki pukning singsilakli. Amasung Ukhrul District ki Talui Village ta laiba Primary Health Center athubada Community Health Center ki thakta onthonana bahonaragani haina Health Minister L. Jentakumar na Talui khun gi miyam da thajaba pikre.